खुरुमजरी SKTV News pu yengbiriba pumnamakpu laikhuram thoithoi chanuna taram naucheri ahanbada maroiba pausing pizari Ziribamda ngasi kuki militant singa micham amaga tumningaida nongmaina kaptuna hadamle village volunteer sing khut hanbada kuki militant ahum hatkre Kuki militant sing na ngasi su nauna bom yauna nongmai round kaya suknu amadi tangjengda kaptharakpadagi khulngak pamioi ani asogapan langkre hairi DGP amasung security advisor na haidokhiba wa thabak ton thokpa ngamdre maramaduna miyamgi interest ta lemna fam thadok piro haina COCOMI na serol pisinduna taksilkre amasung kuki militant singna drone bombing amasung rocket bomb sizinaduna michamda landa babu social justice and empowerment ki MOS Ramdas B Athwalena akan mamongda yaningda bafongdorakli Malimgi mafam ama hektada yengba yaraba Manipur gi ahanba OTT platform SKTV bo support tawibagi damak pumnamak pu thagachari hauzik paw sandokna pizari Ziribamda ngasi ayuk anganbadage nauhongnana kuki militant singna micham ama tumningaida nongmaina namlaga kaplamle village volunteer singna khuthanbada kuki militant ahum hatkre hairi Thaudok asi ngasi ayuk pung manga makhairum tabada Jiribamgi ningthembamgi ningthem khunauda kuki militant singna khanghodana maitai khunda landaraktuna mayumda tumduna leiriba mioi ama nongmaina munnaga kaptuna hatlamki Kuki militant singna yumda changlaklaga hatkiba mioi adugi maming Y Kulendra chahi humfu humdoi kawi hairi Mahakna famungda tumlingaida kuki singna changlaklaba matungda makokta nongmaina namlaga kaplambani hairi Thaudok adu hakthengnana uhoba laikhidraba Kulendra gi loinabi Y Bemcha chahi nimfu humdoina fongdokhibada Mahakna sakhangdaba singaduna changlakpada chaksangda breakfast semlingaida sumangda leiba machanupina kaplakpa takhi Khanghodana kuki militant ahum mayumda changlaktuna mahaki mamangda mahaki tumduna leiriba mapuroiba nongmaina kaptuna hatkibani haina fongdokhi Hawgale mapana manga tang hipki gene hipjare adagi akoi imai chama hawgalna mapanda thongna leire imai chama thabak sura chena adage mana waisi tei tawni siga isan pisana moi ahum adi changya changakbaga a imungda direct hana changya hipiba mi to hana kape moina akoi mana sangkoi da mai hawgala leibane ba jambak subagi ko aina sumangji waisi le leiba du moi je mi ani ka han changai ba nongmai paraga ko masangu su sange ba moi jambra ado sangbu moi changak baje ai sungji thadaraga ai di kalak do nik khare ba ko dum aina do mama ko wona khangkau ko wona ko ado moi changaga machin do swan to pham pham mana hare ba ko do machin na budi harak pa na te ba ingina harak ko ado go imung lom do mana khuje thin bane ko hadi changu haira kai haino sum mathong khangdre ba ko ado imung je dai changa nongmai makhon ta ba je mama na chelo aina kugi la e nongmai ka pe chelo aina du ga akhoi je yum lom da akhoi yum man ga tingki le ba ko adom da gi akhoi je samban kala chelak pane ba du tadi aduni moina hoji kuki terrorist singena la ga jumda changa ga ka pare mi jumda hipta na lei da jumda ka pare mi asiga moida akhoi na hawira na ta kuki singna hawre ida akhoi da adagi pochai puna maksu loina pubina chapi khare lupa lak tara ama pu chakre macha nupi thabak tauna bai tamak da mapa na khojin chelam bani chana su ado sarkar na tawri sibu kari no ba mai gi macha masu sok na paja puna makti tumna loi dore hoji lambi lamkhang na jabada phana ka paduna ka pamni mi gi mayum da changsal laga ka padu di kari no ba moja Pung mari makai doi dani moina thongari sigi da ai sida thabak suba thoi dudim takhi baga ma kon thogle ai yun thangna ba pa sama moi kap thok piram pangap kap maga han gire de ku jan men ta hodre ai ning da ba tanar moi u ro chenjal kap jane ba chenjal kap ai maru sim am police na bo khuli sini ai chen bane ba du ai pal hod bai wan Thaudok adu thokraba matung Ziribamgi khulngakpa volunteer singa kuki militant singa kangmamonda khuthoknaki loinana maitai khulda changlakhiba kuki sing tanthokhtuna nungchapi ningthem khuno maitai khulga saijang khulgi marakta leiba Rasitpurda pung amarom maikai anigi marakta nongmai kapnaki khuthokna badu da kuki militant ahum hathi amadi khungakpa ama leikhidre hairi loinana hauzik maitai khul asi ningthina khulngakpa singna makhata na ngaktuna leiri hairi Tungda Ziribam District Police na Thaudok Thokfom da Laktuna Kulendra Yasi Bahakchang Local Kare
थौदोक अदु जिरीबाम पुलिस स्टेशन दगी चौराकना किलोमीटर 5 रोम चटलगा लेबा मफमदनी थौदोक असि लॉ एनफोर्समेंट दा सिंगनारकपनी मरम अदुना लैकाय असिदा लैरिबा सिंगना मिटुमनाहुम सिंगना लैनबा हाइरमबगा लोइनना चिंगनाबा उबगा पाउ पिरकनबा हाइरमखि हाइरी कुकी मिलिटेंट सिंगना ngasisu नौना बोम याउना नोंमै राउंड कया सुगनु अमदी तांगजेंगदा कापथरकपदगी खुलंगाकपा मियोय अनि असोकपन नंखरे हाइरी थौदोक असि ngasi अयुक पुंग 10 मुक ताबदा मणिपुर रिवर गे नोंगचुप थंगबदा मैतै सिंगना लेरंबा कुंबी एसी गे नापत अमदी तांगजेंग अहलुप खुलगा हेक थंगना लेरिबा चुरचानपुर डिस्ट्रिक्ट की मनुंग चनबा लैसंत अमदी लाइलोय फाइरोमदगी शक्ति लेरबा बोम कापलकपदगी थोखिबनी हाइरी सुगनु अमदी तांगजेंग माइकैरोमदगी खुन ngakpasingnasु खुद हंदुना चौराकना मिनिट 30 रोम ngaihak kanaraga खुद थोकनखि हाइरी थौदोक अदुदा नोंमैना पानबदगी सोकलबा खुन ngakpa मियोय अनि अदु कक्सिंग जीवन हॉस्पिटल दा पुखतख्रे असोकबा मगी फिबम उबदगी इम्फाल गी हॉस्पिटल अमदा पुखतख्रे हाइरी थौदोक थोकफमदा कक्सिंग डिस्ट्रिक्ट पुलिस की मकोक थोंगबा सिंगसु संगसिंदुना मिचम मियाम असोक अपन असोय अंगाम थोकतनबा ngaksenba हौख्रे नाकल अमरोमदा कुकी मिलिटेंट सिंगना कुंबी पुलिस स्टेशन की मनुंग चना लेबा पोंबिखोक अमदी चंदोन पोकपीदसु ngasi अयुक पुंग 13 मखाइरोम ताबदा चौराकना किलोमीटर अमा मुक्तंग लापना लेरिबा चुरचानपुर डिस्ट्रिक्ट की मनुंग चना लेबा क्वांताबिरोमदसु नोंमै राउंड 10 मुक कापसिलखरे हाइरी अदुबु थौदोक अदुददी असोक अपंदी यावखिद्रे हाइरी स्टेट असिगे सिक्योरिटी की थौदांग लौरिबा डीजीपी अमसुंग सिक्योरिटी एडवाइजर ना थबक तौबा ngamdre हाइदोखिबा वागा तौथोरकपा थबक तायोनरे मरम अदुना मियाम गी इंटरेस्टा लेमनफम थादोकपिरो हाइना कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी ना चेरोल पिसिंदुना तक्सिंख्रे COCOMI ने DGP Rajiv Singh अमसुंग सिक्योरिटी एडवाइजर कुलदीप सिंह दा पिसिनखिबा तोंगान तोंगान बचेरो सिंह दा सिक्योरिटी की थबक थौरम सिंह गी दायित्व लौरिबा मियोय अनि असिना मसागी मथौ निंथिना अमदी मपुंग फाना तौद्रे कुकी नार्को टेररिस्ट सिंह दा ड्रोन अमदी लॉन्ग रेंज रॉकेट बॉम्ब फावबा सिजनदुना मैतै हलकलबसु येंगदुना लैरी कुकी नार्को टेररिस्ट सिंह गी मथक्ता एक्शन लौखतकनी हाइख्रगा थबक ओइना तौदबा कया असिना मखोय अनि गी थबकता थाजनिंगाय ओइद्रे मरम मदुना मियाम गे इंटरेस्टा अमदी कनागुंबा मतिक चाबलु चिंगबा सिंगना फम अनि असि पाइदुना मियाम गे स्टेट असिगे थबक तौनबा तंजा अमा पीनबा यामना लेमना फम थादोक पियु हाइना तक्सिनखि कुकी खुलाई पाइबा सिंगना चथरकपा ड्रोन अमदी रॉकेट प्रोपेल बॉम्ब अटैकता एनजी सुरबला अमदी आरके राबै हातखिबा थौंगबु आरपीआई अथवाले गी नेशनल प्रेसिडेंट सु ओइदिबा सोशल जस्टिस एंड एम्पावरमेंट के यूनियन मिनिस्टर ऑफ स्टेट रामदास पी अथवाले ना महा के सोशल मीडिया प्लेटफॉर्म अमा ओइदिबा एक्स अकाउंट की खुथांगदा कंडेम तौरकली पोस्ट अदुदा यूनियन मिनिस्टर रामदास ना हाई मणिपुर के कौतरुकता चथरखिबा ड्रोन अटैकता मैतै नुपी अमा हातलगा स्टेट फोर्स याउना अतै मियोय कया असोक अपन नंगहनखिबा अमदी मोइरांगदा ngarang kapsilakhiba rocket propelled bomb attackta maitegi arangfam ama hatlaga miyoy kaya sokhankiba thodok sing asi terrorist attack ni hairiba attack sing asidi manipur da tangdu laitaba henjilaknaba hotnariba asida akaiba pibani asigumba terrorist ki thawong asi condemn tawi terrorism amadi hingsa ge mayokta aikhoi punna lepli hainasu post aduda palli Assembly the Laukiba resolution for apply to Bungamdaba double engine ge puppet minister singna irang loishinaba matik chaba action lokhataba tarbadi masana khangna form thadokadabani haina Federation of Civil Society Folks ki president TH Manihar na fongdokre ngasi kakwada leiba Folks ki office ta pangthokiba pawgi mifamda mahakna makha taraduna haukiba chahi English singani kun humdoi gi me ahumdagi thoklakliba lana sigi fibam lusilakpa maram oiduna Folks na miyam amadi laingakta tauba yaba thaudang khara khanghalakli Central laingakna athuba matamda mathau masak khangdraba lamdam asida security advisor amadi DGP oiba si mathaudagi lauthokadabani lamdam asigi minister MLA Singh punshinduna Manipur ge integrity
unity kaidanaba hotnagadabani khulngakliba party singna amata oina punsinna unified command amagi makhada thabak tawduna kuki militant singna chatharakliba lan asi karamna ngakthokani haiba khanaba matam oire amadi lamdam asigi CSO singna punshinduna Manipur karamna kangadagi haibagi khananainabagi mifam ama athuba matamda pangthoklagani haiki कोई मणिपुर की खबई खरा सारिबा अदुगलबा सिक्योरिटी एडवाइजर डीजीपी विथ सीएस फाउट चीफ सेक्रेटरी फाउदा मणिपुर दगी अथुबा मतम द मसी कोथोकिबा मखोय इंडिया गवर्नमेंट लखोत्रगसु मणिपुर की प्रजा सिंजिना चैखोक पाइर कांदा अदुगुमलबा लान हौर कांदा मखोय सिंजे मणिपुर दगी चलहला कांदा चप चाबा मागी मथौ तोबा ngमगदबा अदुगुमलबा सिक्योरिटी एडवाइजर ओरगसु डीजीपी ओरगसु चीफ सेक्रेटरी ओरगसु थाजन बिरो हाइबसिमा लैरिबा मंत्री एमएलए मथौ तोबा ngमद्रबा पावरलेस ओरबा ममिंगी दमी ओइना लैरबा Manipurgi MLA yanke with Minister Jingje masi athuba matamda punsan lakanda atopa local committee ma semgera natrakanda kariguma ma semakanda Manipurgi lanthum Manipurgi sigumlaba koigi integrity se kananabagi wakalon do thadabi haiba simaga Manipurgi CSO sing imalop sing aige haiba wakalon se masi hek lairigi di uki natraga su tongan ba Manipurgi enemy jingjina koi adumak dominate tawduna laigani baramaduna haiba sing se koi punsan nabagi damakta koi soi dana maki atuba matamda CSO sing imalop sing koi meeting tawjirakani haiba meeting sida koi lakbirakanda koi punsalakanda wak tawjai wa famje thamjage kariguba maduda laktaba CSO sing do madu lebak miyam ki yekna bani haidar lebak miyam hukna koi laukthok jaragani haibe wafam duma ai thamjage aduga akon bada Manipur thugainaba India thugainaba changhela palani aduna masi India da direct war declare tarugumane haibagi gasaki kuki terrorist singina age wakhalon da changhela ganda masi Manipur da athuba matamda military crackdown toraganda haiba kuki singisi Manipur gi lemai da ke takhu kanda India kan biu Manipur kan biu aduga Manipur gi praja sing kan biu thabak singasi athuba matamda thabak to unthok piru haiba wafam jima thamjarge Manipur Thugaiba Pama Kuki militant Singya Choba Thaudang Lauriba Kuki MLA Tara Ngasi Fauba Faba Ngamdriba Karigino Manipur the Thokli Beirang Asi the Central Force Singna Nakal Namagi meeting that Tauriba Tawungi Mayokta Manipur Gina Hakaya Punduna Akan Bakongzan Chang Sinaba Sem Sare Haina Youth of Manipur Gi Maikati Fongdorakli Ngasi Manipur Press Club Ki Tangzing Hall the Pangthokiba Paugi Mifam Amada Yom Gi Chairman Sintangam Balorembam Nahai Delegate Chief Minister Arvind Kejriwal Fauba Faduna Jail de Thambangamba BJP gi lengak asina Kuki MLA Taragi mathakta action lobangam da haibasi angakpapoi Tawong asina takpadi Manipur de Lairiba Maitai Furup Marufang na muthatnaba Central lengak amadi Kuki militant singi marakta aron baiganda kaya chathare takpani Micham Miam ge punsi kanbangam loidaba oirabadi thokliba irang asige waroshin ama puraktriba fauba makhoi gi camp singda leifum thokpa dumak leihalu makhoi gi mathakta miamna karigumba wafam amata haizaroi irang asi Manipur miamna adumak thengnajage haina fongdoki ngasi Central Forces singna kuki terrorist sing asina bansoiba khusukulai sijinaraga amadi sarakpa matamda masak sing pidana adudagi akogi phongna support tawriba phongna takpi tambiriba si karigi damaktano tasengna maitai da onsin birakadaba leitaragadi mangjona na hujiktagi hauna thamoi sengna khangan biro natragana ngasi leiriba foreign hand yawe hairiba kuki terrorist sing asigi mathakta Indian sing amabu ngakphum tokpa akogi Central Forcing gi oiba duty adu ngakpi gi haragana kuki terrorist sing da lanting Nabiu, Tasing Namado Tangaroi Haragana, Nasi Ladiba, Manipur Gidamakta, Kul Naksariba, Ichilinaw Singda, Central Forcing Gi Kulaidu, Ningtizana Sinabiu, Kuzik Labiriba, Gamen Paiba, Masung Paidaba, Sub Sab Statement, Amatopiu, Kariguma Masi Topanga Moy Haragana Prazamiam, the Kangan Biro, Kariguma Masi Atuma Matam, the Tolak Ragadi, Judo Manipurna, Manipur Prazamiam, Loinana, Yumtung Kudingi, Yut Sing Shem Sarga Labiu, Akoi, Central Forces Singi, Mayokta, Yaning Daba, Ponto Poina, Akanba Kongsang Changchin. Shem Saba, Koilusinjare, Manipur gi youth singbu, Bangladesh ki youth on a Bagidamakta, a Choba Maru Hunbani Haiduna, Judo Manipur and Loksagani. Haukiba September amadagi hoduna Kautruk Sanjam Chirangda drone bombing attackaloinana afaba makhagi khutlai sizinaduna maitai khultamna nongoi kapsilakiba maunaha ama siraga mioi kaya amana soka pananghankiba kuki terrorist ke thawong asida central amadi state lengak na khut Hankidaba si Joint Non-Governmental Voluntary Organization JNGVO Kakchingna Hakchin Lobagaloina na Yaning Daba Fongdorakli.
ngasi JNGVO na thadorakpa cherol gi matung ina kuki terrorist singna trong laubida drone attack tawrakle aduga moirangda ahal amana rocket bomb kapsilaktuna hatkiba mioi mangana asoka panang halamba thawong asi central lenga ki agenda amada sarau tawduna kuki terrorist singda central security force sing na sogatuna maitai micham kaya butam thina misi mina thok namba silibra chingnarakle masina takpadi thokliba lan asi central lengak na sukthing thingdre haibasi mayek sengle tawong asige mari leinana manipur lengak central lengak nasu manipur miyam gi ihul khangna thabak tawraktrabadi manipur yel hongai degi leizaraklaba pre merger status ta leihan biduna iramdam asi nongmata oirabasu ningkha tamna hingbana hena fare haibada ngamlaktre haina cherol asida palakli मियोई अमा सखंग दबा खुलाई पाइबा मियोई सिंगना मखोंदा नोंमैना कापलमले पाउ सिगी मतुंग इन्ना ngarang nungtil pung ohum makhairom tarakpa matamda sakhang daba khulai paiba mioi singna kwa kaitel thongnawjam laikai dagi maibam avi sing chahi nimfu hairiba mioi asi Bishnupur district ki mafam amada yet thangba makhongda nongmaina kaplambani maibam avi hairiba mioi asi lalholup amagi ming sizinaduna miyamdagi senkhai thumkhai tawbada chenabani hairi हौखिबा इंग्लिश सिंगनी कुनहुमदोय की मेगी अहुमदगी मपानदगी संगसिलकपा कुकी नार्को टेररिस्ट सिंगना इरमदमगी अपुनब सक्तंबु थुकाइनबा सिलकपा लालोंगी सरुक अमा ओइना मिचम मियामदा ऑनसिंदुना युम्मै थाबा नोंमै बोमना चिंगबा कापसिनबा सोफिस्टिकेटेड ओइबा खुदलाई अमसुंग मॉडर्न टेक्नोलॉजी ड्रोन अटैक अमदी मिसाइल अटैक न चिंगबा चथादुना मिसिमिना असोक अपन थोकतुना अवाबा चेरक असिदा खुदोंग चाबा लौदुना निसा ड्रग चाबा लमहेनबा कनागुंबा खरना निंगतम यावोगी मिंगदा मिचम मियामदगी सेनखाई थुमखाई तौबगी थबक चथरकली हौखिबा सेप्टेम्बर मंगागी नुंगथिल पुंग अहुम ताबा मतमदा इम्फाल वेस्ट डिस्ट्रिक्ट की मफम अमदगी आइना थिंग्रबा लालहौलु प्रीपा की स्पेशल टास्क फोर्स 1 ना पार्टी की मिंग सिजिनदुना सेनखाई थुमखाई की थबकता चेनबा मियोय अमा फाबंगमखी वांग पाहंग सेथबदा महाक मफम कयादगी प्रीपा की मिंग सिजिनरगा सेल खाइरमखी लोइनना महाक की ngakpifam leitraba maral sing adugidamak ngarang सेप्टेम्बर 3 की नुंगथिल पुंग अहुम मखाइरोम ताबा मतमदा बिष्णुपुर डिस्ट्रिक्ट के वांगो नारायण चिंगलक लमलोंगदा येत थंगबा मखोंगदा नोंमैना कापतुना वारखरे हाइरी प्रीपा के पब्लिसिटी ऑफिसर मंगाल खुमन फोंदोरकली मखोंगदा कापलम लबमियोय अदु क्वा कैथल थोंगनावजम लेकाई मैनम अवि चही निम्फु अपोकपा एम मणिगोपाल अपोकपी मैनम ओंगबी नोलिनी देवी कौवी अवि मसाना लंगजरुरीबा मराल सिंह अदुगिदमक अहकपा चेराक मकपीद्रबसु मतुंगदा अमुक हन्ना पार्टी के मायोक्ता थबक तौरक्लबदी असिदगी हेना कनबा चेराक पीगनी हाइना फोंदोरकली महाक थबक तौमिनरंबा मियोय खरगी ममिंग मथा अमदी लैफम हाइदोरकपदगी पार्टी की कस्टडीदा लैरे हाइरिबा मियोय सिंह असि मखोय मखोय की तुंगी खलगा नुमित मंगानी की मनुंगदा पार्टी दा संगजरकदबनी नत्रबदी अविना फंगलिबा चेराक असिदगी हेना कनबा चेराक पार्टी न पीगनी हाइना चेक्सिन वहाई थमलकली मियामदा पार्टी की मिंग सिजिनदुना सेल की टेंगबांग पियु गाड़ी वाई के लाकपसिंग अमदी मखल अमा हेक्ता टेंगबांग पियु हाइना लाकपसिंग मतमदा मतम चाना पार्टी दा पाउ पिबिरउ निंगतम यावोल गे माइखुम उपा सासिनबा मसाना मसाबो यावलोइनी हाइजबसिंग असिबो मालेम की लेमाइदगी मरु फंगना मुथतपदा लेबाक मियाम की मतेंग पांगबियो हाइना प्रीपाकना अपील तौरकली मणिपुर कनगे हाइब्रा नत्रगा लैंगाक सोइदनबा होटनबना फै खनब्रा हाइना गुड गवर्नेंस पार्टी जीजीपी के माइकैदगी हंगलकली जीजीपी के प्रेसिडेंट याम्बेम लाबना थादोरकिबा चेरोलमगी मतुंग इना कुकी मिलिटेंट सिंगना लंदादुना मैतै सिंग हलकलिबा सिदा ड्रोन बॉम्बिंग अमसुंग लॉन्ग रेंज रॉकेट फाउब सिजिनदुना मिचम हलकलिबा सिदा लैंगाकना करी ngairaga कैदौगरिबनो हाइना हंगलकली मियाम अमदि लमदम असिबु कन्नबा थबक पाइखतकदबनी मियाम सिबा नोंम नोंमगी हेनगतलकलगा लैंगाक सोइदनबा होटनदुना लैरबदी लमदम असी कांगखोंग जाइबगी फिबमदा अदुमक लेगनी मरम अदुना मियोय कया यामना सिबा ngairaga irang asi loisingani khalibano haiba central gi mabuk luba matauda pangthaduna leiba matam nate hairakli
Ngarang thangjing singlomdagi kuki terrorist singna rocket sizinaduna micham miyamda attack jatharaktuna moirangi sendra road ta leiba yum amada arang fom tauba ahal ama leikhidaba amadi miyoi mangana asok apan nangkhiba thodok aduda Manipur imana awaba phongdorakli kuki terrorist singi thawong asi condemn tawi Manipur mache tana thugaina ba chatharakli ba lan asida Manipur imana maitai punsi Manipur kansi amasung yelhomi kuntra mari punna Manipuri kanminasi haina miyamda appeal torakli Manipur kanba CM khaktagi mathau nate Manipur gi MLA singisu thodang pangal fudoktuna thabak tawbiu Minister MLA Singh masagi Assembly constituency singda miyamga punna chatminnaduna Manipur kanbada thodang lobiu Manipur gi CSO amadi maira paibi Singh aikhoi punna thodang tawminasi tongan tongan changsinbagi mahutta apunbali Singh amada chatminasi haina cherol asina phongdorakli राष्ट्रीय स्वयंसेवक संघ मणिपुर प्रांत के मरकी ओइबा मिफम अमद फमदुना मणिपुर द थोकलिबा थौदोक सिंह असिगी मतांगदा कुपना खना नैनख्रे RSS न थादोरकपा चिरोल अमगी मतुंग इन्ना हौकिबा सेप्टेम्बर अमदगी कुकी टेररिस्ट सिंह न ड्रोन रॉकेट अमदी मिसाइल सिजिनदुना कौत्रुक त्रोंग लाउबी अमदी मोइरांगी मिचम मियामदा चथरखिबा अटैक अदु मालेमगी ओइना अहानबा ओइरमगनी थौदोक असिबो प्रांत कार्यकारिणी मागुलना अकन ममोंग दे यानिंग दब फोंगदोरकली चाही अमा हेलब फावबा मणिपुर द शांति हंजिन हलकपा ngamdraba स्टेट अमदी सेंट्रल लेंगाक अनिगी मथक्ता पेंदब फोंगदोरकली हौजिक ओइरिबा फिबम शांति हंजिलकपगी महत्ता हेन कनखलकली फिबम असिदा प्रांत कार्यकारिणी मागुलना नुंगनांग फोंगदोरकली मणिपुर द शांति हंजिन हनब होटनबदा स्टेट अमदी सेंट्रल लेंगाक अनिमकना पुकचेल सिंगना थबक तौहनिंगी हाइना फोंगदोरकली ngarang numidang Imphal East District ki manung chana leiriba Paurabi da COCOMI gi meeting makhada Paurabi lamjing nupi marutna Paurabi gi khunja singh na Paurabi pukri achoba mapalda kholau kaya lawba yauna khongjang sangsinki khongjang adu da saruk yakhiba singh na Manipur gi DGP amadi security advisor sindokadabani kuki militant singh Manipur lengak na terrorist ni haina lawthokadabani कुकी मिलिटेंट सिंह ड्रोन बॉम्बिंग यानिंगदे ड्रोन बॉम्बिंग इंडिया लेंगा के थौसिलनी मिचम मियाम ngak pangamdaba सेंट्रल सिक्योरिटी फोर्सेस सिंह अथुबदा मणिपुर दगी हनखिगदबने सेंट्रल लेंगाक अमदि मणिपुर लेंगाकना येंगलिबा मिटिंग यानिंगदे मणिपुर लेंगाक की पांगदबा थवोंग यानिंगदे हाइबने चिंगबा खोलाव कयासु लावखी Education ki lamda Amazing Indians Award winner oikraba Center for Community Initiatives CCI ki director Paulzagin Tonsing ki Thanksgiving program amang arang Pearson Mamdalaiba Malswamped Ability Resource Center da pangthokre Thauram aduda intellectual academician Dharmagi Makok Thongba Singh SEO ki leader Singh Hakchangi Fibamda Tongalaba Singh amadi Makhoigi Mama Mapa Singh su sarugyaki Thauram aduda mari leinana Tonsing na phungdokibada mahakpo award pirakliba organization adu hakchangi fibamda tongalaba angang singi lairik tamhanbagi thabak tawri makhoigi tonganba school lei asigumba angang sing interview tawraga lausilaba matung yumda leibadawna education da meeting thamduna mahai masing tambiri mahakna tawriba thabak asibo sakhangbiduna makhoina award asigidamak khanbirakpani award asi August 13 da Delhi da laiba Taj Palace da pangthokpa thoram amada pidune ikai khumnaba utpirakhibani award singi category 12 thoi khaidoklaga pi mahakpusu education gi lamda pirakpani haiki Manipur dagi Manohar Mayum Nelson Sarmada Manipur gi oina Bharat Entrepreneur Award Englishing ani kunmari pirakle Nelson Rock Enterprises OPC Private Limited ki founder amasung MD oiriba Nelson da hairiba award asi Bharat Entrepreneurship Summit India's first summit integrating state level entrepreneurial ecosystem gi thoram asida khuchinarakpani
New Delhi ki NDMC Convention Center Sunset Mark ta pangthokpa award yanthokpa ki thoram aduda leibak asida leiriba state khudingdagi khangatlaba entrepreneur singda award khusinaki. Award asi Entrepreneur Association of India na pibani. Summit asi Ministry of Electronics and Information Technology Startup Hub delivering innovation Startup India EAI Entrepreneurs Association of India na sponsor tawbani. Panba yabadi Manohar Mayum Nelson Sharma asi nagamapal singjumam leiraktage Manohar Mayum Getchandra Sharma amasung Khundrakpam Saya Kiran Devi anigi macha ahumgi manungda atombani. Kuki militants singna drone season aduna zatharakhiba bomb gi attack ta mafam da lakpada laikhidraba ngangbam surbalagi mapam da lak makpigani mapam da lakpada laikhidraba ngangbam surbalagi leihoriba macha anida tha khuding gi educational financial support oina lupa lising manga chahi ama chupna piragani haina egalitarian Manipur of the altruist Imatras na lauthokre Imatras ki maikai dige khongthang asi Lauthokibaga loina na chadiba tha asigi educational financial support khusinakre Laikhidrabi ngangbam surbalagi machanupa ngangbam mahesta chahi ama chupna pigadaba educational financial support ke tha asigi senfam masada khusinaki amadi machanupi ngangbam rozia gi oina chahi ani chupna pigadaba financial support asi tha asigi oina mahaki apokpagi account da transfer tawkhre hairi Imatras na Laikhidrabi surbalagi yumda ngarang haktengnana chatuna yengsilaba matung tengbang asi khusinakibani. Indian Air Force na sinduna tha sige anidagi New Delhi da leiba KIIT Global School gi ground da chathariba humfu humdoirak suba under 17 boys Subroto Cup International Football Tournament Englishing ani kun marida Manipur mai paktuna semi final changkre ngasi ayuk pung 12 tabada sanakhiba marisuba amadi aroiba quarter final da Manipur na CBSC Uttarakhand bo Panjal amasinoda maithiba pituna semi final changbangam khibani. Cup asigi ani shuba semi final match na New Delhi gi VR Ambedkar Stadium da Manipur amadi Sri Lanka ga September gi tang 8 gi numidang wairam pung 5 tabada lamba tawnaragani. Ngasi sanakhiba match aduda Manipur gi amata ngairaba mai pakpagi Panjal adu M Manithoibana ani suba half ki humfuni thoi shuba minute ta chanbangam ki. Manipur team adu H Imona team coach amadi O Sovraj na team manager oina luchingli. Mapan Leibak, Bangladesh, Nepal, amadi Sri Lanka gi yauraga punna team kuntra taret na group nipan da saruk yaduna New Delhi amadi National Capital Region da leiba tongan ba mafam ahumda hariba tournament asi tha asi gi taramathoi fawba chathagani. Hauzik amuk ngasigi state asida oikiba ayinga sagi pau pizari. ICAR Regional Center Lamphel Party ki fangba report ki matung inna ngasi state asida khwaidagi sabagi chang Celsius degree 32.8 amani aduga khwaidagi ingbana Celsius degree 12.9 oiki. Nungshita yawba ising manilgi changna ayukta chada 34 aduga numidang wairamdana chada humfu oiki. Ngasigi oina state asida nong chukide. Aroibada maroiba pausing amuka hana pizari. Ziribam da ngasi kuki militant singa micham amatum lingaida nong mayna kaptuna hatlamle village volunteer sing na khuthan bada kuki militant ahum hatkre. Kuki militant sing na ngasi su nong bom yaw na nong may ron kaya sugnu amadi tangjeng da kaptharak padage khulngak pamyoy aniya sok apandang kre haidi. DGP amasung security advisor na haidokhibawa thabak to onthok pangamdre maram aduna miyamgi interest ta lem na fam thadok piro haina COCOMI na serol pisinduna taksimkre. Amasung
Kuki militant singna drone bombing amasung rocket bomb sizinaduna michamda landababu Social Justice and Empowerment ke MOS Ramdas Piatwale na akan mamong dayaning da bufongdorakli. Matang asida bulletin asi loisinjare Manipur miyam gi punsida khwaidagi hena maruoiba state asigi leibak asigi amadi malemgi e-pausing gidamak SKTV news bu meeting taduna leibiu madugi damak Google Play Store amadi Apple App Store da changbiduna SKTV Manipur gi apps download tawbiu amadi sel amata tingdana SKTV gi news amadi atai channel singing view natraga SKTV gi website skyic.in da changbiraga website asimaktada our OTT haiba option da click tawbiraga meeting tabiu amadi ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯍꯦꯟꯗꯜꯁꯤꯡꯗ ꯖꯣꯏꯟ ꯇꯧꯕꯤꯗꯨꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯏ-ꯄꯥꯎꯁꯤꯡ ꯂꯧꯕꯤꯌꯨ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ